Sumang lila asi yengliba miyamga khwaidagi naknaba mari leinaba lamdam asigi art form ama oiduna lakli. Sumang lila dade minamba toksinaba yaude asumbana asumbani aranbani haiba ngambagi gun cheli haina akhang haisingna phongdoknai. Aduga sumang lila amagi maraibak yengliba miyamna lepi. Chandrakriti Maharaj ki matamdagi horaktuna phagi lila, dialogue lila amadi isai lila haina matamgi matung ina haujik sumang lila haina khangnariba art form asigi maong matauda ahongba kaya sagonaduna lakli. Ngalingay matamda satnaramba satna kanglon aduga haujiki sumang lilaga aduki matik hongle haiba yare. Mayai thokliba artist ki haisingba khaknatana sumang lila aiba script tangle, director afaba tangai fadre, isai nongmai gi jantra kaya matamgi chunaba maongda hapsilli. Haujikti art form asibu academic oina tongan ba topic kaya da research taunare, paper kaya puthoknare. Sumang lilada matamgi samaisya sing yamna chamna hakthengna paudamba ngamle haina longnari. Phong saraba matamgi yaklauba wafam sing akiba yaudana miyamda khanghanba su ngamli. Lamdam asida sumang lilagi thaudang yamna chawi, sumang lilagi kangbuna lila kauriba mafam-mafamda sattuna yamna laina lila sanaba ngami, yengbinaba mi wate. Lila amana phungdokningliba wafam sing angang ahal nupa nupi lairik tamba tamdaba khaidana miyamna punna lawsinba ngami. Phagi ama yaurokpada punna nokminai, awaba tangkak ama yaurokpada wa amata haidana yengminai. Adubu yamna luriba wahangdi miyamgi sumang lila hauzik kamdauribage, sumang lilagi sangsan singna miyamgi ihul khangna lila puthokpa ngamlibra, aduga miyamna pamle hairaga art form amagi magun hekta lepkadauribra, afaba script kadaibu kaubage, karamna amadi kanana lepage, wahang sing asigi paukhum araiba oiroi. Akhang haisingna tare tara thokna nainaba sangi, sumang lilagi mapanggal yamna kankhathanduna hinghanaba honaba sumi. Haujik Manipur State Sumang Lila Council na sinduna kunithoi suba Sumang Lila ningtham kumai Imphal gi iboy haima Sumang Lila sanglenda sathari. Sahi amagi Sumang Lila sangstan singi maraibak lepi hainariba State Kala Academy na sinba Sumang Lila athoi hen tanaba sangdamnaba sahi khara lepluraba matung handak pangthoklagani. Adubu laibak thibadi miyamna yamna pamnaba Sumang Lila gi phambakta sen chongnamba artist kharadi festival asida miyamna uba phangloi dauri. Masigi maram yamna leiramgani. Adubu khwaidagi hena maruiba maramsingi manungda sel paiba kharana Sumang Lila sangstan singda matamgi chauna sel thadaduna artist singbu kaithelgi lubakta yonba posak amagum leibagi hainabi leirakpa asini. Sahi ahum khudingi lakpa transfer season haina khangnariba artist amana sangstan amadagi sangstan amada songthok chongsingi khudongchaba piriba asina artist kharadi nongsagum maya thawrabasu sarang manungda phajinduna thambagum thoktaba nate. Masi artist singda tainabasu sumloi. Haujik matamgi hingbada hidanariba amadi khudongthiba thodok thorokpada hingba ngamnaba angamba upai therakpa haibasi mahusani thawai panba singi lichatni. Sumang lilagi sangsan kharada sel sauna thadariba senjau paiba singna art form asibu nungsibiduna artist singbu hanaba tawbiroidabani mateng pangnabana wafam amani. Adubu tungda atamnana artist bu phajin punsinba manba maongda satharakloi haibada kharaluna thokani. Art form asibu nungsijaba akhang haisingna hainariba sahi ama anigi mangjaunana sel sauna thadaduna art form asibu thika lobagi maongda sathanaragliba si lale haina puthokpada araiba amadi oiroi. Artist singna su yariba makai ahenba selda mi hauroidabani khongthang ama thangba matamda tungmang yengna afafata tare tara thokna khanduna thangba tangai fade. Nauna satnabi amagum sanaragliba si matam chana thingba ngamhaudrabadi miyamgi laibak thiba oigani maramdi Sumang Lila di miyamgini. Lamdam asigi tanglaba miyamga tona tinaduna satminaba ngamliba art form asibu mapanggal laina hinghankhisi atiyada maningtamna paijagadaba lamhangda chenchongduna sanajagadaba lilaroi singbu matamgi akanba safu kaya puba ngamdaduna miyamlaktagi hena mami samlakadra haibagi mipaidaba sungamde.